ꯑꯩꯈꯣꯏꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯤꯜꯂꯅꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯎꯅꯤꯡꯗꯦ ꯑꯗꯨꯅ ꯅꯍꯥꯟꯃꯨꯛꯇꯤ ꯋꯤꯟꯗꯣ ꯁꯤꯠꯇ ꯐꯝꯅ ꯂꯩꯌꯦꯕ ꯃꯥꯒꯤꯗꯤ ꯑꯃꯐꯥꯎ ꯀꯩꯁꯨꯝ ꯎꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒ ꯑꯣꯏꯅ ꯐꯝꯃꯒꯦ ꯍꯥꯏ ꯐꯝꯍꯜꯂꯕꯅꯤ ꯍꯧꯖꯤꯛ ꯄꯥꯕꯨꯡꯁꯤ ꯕꯤꯔꯦꯟꯒꯤ ꯀ꯭ꯋꯥꯇꯔꯗꯅꯦ ꯍꯥꯏꯕ ꯂꯩꯔꯤꯁꯦ ꯁꯤꯗ ꯆꯪꯕꯗꯗꯤ ꯐꯣꯟ ꯄꯨꯁꯟꯕ ꯄꯤꯗ꯭ꯔꯕꯅꯤ나 ꯐꯣꯟ ꯄꯨꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯦꯞꯅ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯨꯗ ꯗꯥꯁꯥ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯤꯜꯂꯅꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯎꯅꯤꯡꯗꯦ ꯑꯗꯨꯅ ꯁꯣ ꯆꯠꯂꯅꯤ ꯒꯥꯔꯤꯗ ꯀꯥꯎꯔꯒꯦ ꯄꯣꯠꯅ ꯂꯣꯏꯔꯦ ꯃꯅꯤꯡꯁꯦ ꯁꯤꯅ ꯂꯥꯁ ꯚꯤꯗꯤꯑꯣ ꯂꯥꯛꯇꯣꯏꯅꯦ ꯍꯣꯏ पासपोर्ट को मैं नंबर ये बोर्डिंग पास का पासपोर्ट ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯇ Imphal International Airport. ꯌꯦꯁ ꯂꯩꯔꯦ ꯒꯥꯔꯤ ꯃꯤꯡꯁꯦ I Suraj, I'm Air India normal officer labor. ꯁꯤꯗ ꯑꯩꯈꯣꯏꯒꯤ Roshan, ꯂꯩꯔꯦ Roshan. ꯑꯗꯣ ꯏꯕꯨꯡꯉꯣꯗꯣ ꯐꯪꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯇꯝꯗꯤ ꯂꯤꯛꯑꯦ ꯈꯤꯇꯪ ꯃꯇꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯈꯪꯅꯕ ꯌꯥꯒꯗꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯣ ꯏꯕꯨꯡꯉꯣꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯅꯕ ꯑꯗꯨꯁꯤꯡꯗꯣ ꯀꯣꯏꯅꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯦꯜꯞ ꯇꯧꯕꯤꯗꯨꯅ ꯑꯣꯏꯅ Okay, Meitei communities meyamdabusu aikoina with lots of love and regards piriena tambiyo and then like it's really pleasant meeting you aduga Bangladesh lai haiba kanda kitang kaino ba mo noi dikhalidna but Manipuri ni Meitei ni haiba matunda it you know attached to our heart aduna yam nungai thengna was yam nungai na lebiyo aduga koisu Meitei amani haiba kama ada proudly feel taraga whatever activities good things abai Meitei culture gi phajaba afaba khoi message me ama spread to biraga unite taraga yam nungai na lebiyo hejage adun sida lei ko yam Hi Tacho ꯑꯩꯈꯣꯏ ꯄ꯭ꯂꯦꯟꯗ ꯇꯣꯡꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯡꯁꯦ ꯂꯥꯛꯄꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯍꯔꯥꯎꯅ ꯊꯨꯡꯉꯔꯦ ꯍꯧꯖꯤꯛꯅ ꯂꯣꯏꯅꯃꯛ ꯃꯣꯔꯅꯤꯡꯁꯦ ꯇꯨꯛꯊꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯆꯧ ꯀꯔꯤ ꯐꯤꯂꯤꯡꯅꯣ ꯅꯪꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯑꯩꯈꯣꯏꯁꯦ ꯐ꯭ꯂꯥꯏꯠꯇ ꯂꯩꯔꯦ ꯊꯥꯗꯣꯔꯦ ꯀꯩ ꯍꯥꯏꯅꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣꯏ ꯆꯦꯠꯄꯁꯤꯡ ꯐꯝꯅ ꯂꯩꯔꯦ ꯅꯍꯥꯟꯃꯨꯛꯇꯤ ꯑꯩ ꯋꯤꯟꯗꯣ ꯁꯤꯠꯇ ꯐꯝꯅ ꯂꯩꯌꯦꯕ ꯃꯥꯒꯤꯗꯤ ꯑꯃꯐꯥꯎ ꯀꯩꯁꯨꯝ ꯎꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒ ꯑꯣꯏꯅ ꯐꯝꯃꯒꯦ ꯍꯥꯏ ꯐꯝꯍꯜꯂꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕꯗꯨꯅ ꯑꯥꯗ ꯂꯩꯔꯦ 아들 걸립니다 아들 좀 시다 Bye bye Manipur amuka lakpa ngamba oizageko ꯑꯩꯈꯣꯏ ꯌꯧꯔꯦ ꯑꯒꯔꯇꯂꯥꯗ ꯑꯦꯌꯥꯔꯄꯣꯔꯠꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯕꯦꯛ ꯀꯂꯦꯛ ꯇꯧꯕ ꯆꯠꯂꯦ ꯌꯥꯝꯃꯤꯍꯦ ꯅꯪꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯆꯠꯄꯗꯅ ꯕꯦꯛ ꯑꯃꯇꯅꯤ ꯍꯜꯂꯛꯄꯗꯅ ꯕꯦꯛ ꯑꯍꯨꯝ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯣꯇꯦꯜꯗ ꯆꯪꯉꯒ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯦ ꯀꯥꯔꯒꯣꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯔꯤꯁꯤꯞ ꯇꯧꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯃꯄꯥꯟꯗ ꯀꯣꯏꯕ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯁꯤꯁꯤꯃ ꯂꯩꯔꯒ ꯍꯌꯦꯡ ꯆꯠꯇꯣꯏꯅꯤꯅ ꯉꯁꯤ ꯀꯣꯏꯍꯧꯗ꯭ꯔꯒꯗꯤ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯊꯤꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯀꯣꯏꯕ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯇꯥꯆꯧ I don't know ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯑꯀꯥꯁꯕꯥꯏꯅ ꯄꯨꯕ ꯃꯐꯝꯗꯨꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯑꯒꯔꯇꯂꯥꯒꯤ ꯆꯥ ꯕꯒꯥꯟ
ꯑꯩꯈꯣꯏ ꯗꯨꯒꯩ ꯑꯗꯨꯃꯥꯏꯅꯕꯨ ꯇꯧꯔꯦꯗ ꯆꯥ ꯕꯒꯥꯟꯒ ꯂꯩꯔꯗꯅ ꯆꯥ ꯒꯥꯔꯗꯦꯟꯒ ꯂꯩꯔꯗꯅ Mada lagay mo na. Ay, sada, paano ba? ꯑꯁꯤ ꯕ꯭ꯔꯤꯖꯁꯤꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛ ꯑꯒꯔꯇꯂꯥꯒꯤ ꯀꯩꯅꯣꯃꯗ ꯃꯣꯜ ꯑꯃꯗ ꯂꯥꯛꯏ ꯕꯤగ్ ꯕꯖꯥꯔ ꯌꯦꯡꯒꯦ ꯀꯩꯀꯩ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯀꯣꯁꯃꯦꯇꯤꯛ ꯈꯔ ꯂꯩꯈꯤꯒꯦ ꯑꯧ ꯁꯤꯗꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯩꯅ ꯕꯤగ్ ꯕꯖꯥꯔ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯁꯣꯏꯈꯔꯦ ꯁꯤꯁꯦ ꯁ꯭ꯃꯥꯔꯠ ꯕꯖꯥꯔ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯩ ꯄꯥꯍꯧꯗꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯁꯤ ꯃꯥꯡꯗ ꯃꯌꯥꯝ ꯑꯆꯥꯄꯣꯠꯁꯨ ꯂꯩ ꯑꯗꯣ ꯁꯤꯁꯦ ꯀ꯭ꯂꯣꯖ ꯑꯣꯏꯈꯤꯗꯣꯔꯦ ꯑꯗꯣ ꯆꯠꯂꯅꯤ ꯑꯩ ꯄꯣꯠ ꯆꯩ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯂꯩꯔꯦ ꯐꯦꯁ ꯋꯥꯁꯀ ꯑꯗꯨꯒ ꯀꯩꯅꯣꯒ ꯁꯦꯝꯄꯨꯒ ꯑꯣꯏꯅ ꯂꯩꯔꯦ ꯁꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯊꯦꯡꯖꯜꯂꯦ ꯃꯇꯝꯁꯦ ꯒꯥꯔꯤ ꯑꯃꯗ ꯃꯤ ꯀꯌꯥꯅꯣ ꯐꯝꯃꯦ ꯈꯖꯤꯛ ꯈꯔꯥꯛꯅ ꯑꯗꯨꯒ ꯉꯁꯤꯁꯦ ꯇꯥꯟꯖꯥ ꯆꯥꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯁꯦ ꯑꯀꯥꯁꯇꯥꯒꯤ ꯕꯥꯔꯗꯦ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯃꯥꯛꯄꯨ ꯑꯩꯈꯣꯏ ꯁꯔꯄ꯭ꯔꯥꯏꯖꯁꯨ ꯄꯤꯗꯣꯏꯅꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯃꯥꯒꯤ ꯀꯦꯛ ꯑꯦꯟ ꯇꯨꯄꯤ ꯀꯦꯞ ꯏꯅ ꯄꯨꯔꯛꯑꯦ ꯁꯤꯁꯦ ꯃꯥꯏ ꯃꯃꯤꯡꯁꯨ ꯏꯅ ꯄꯨꯔꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯊꯤꯕ ꯗꯦꯕꯣꯇꯥꯕꯥꯔꯤ ꯔꯣꯗ ꯑꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯁꯦ ꯑꯁꯤꯒꯗꯤ ꯒꯦꯁ ꯍꯥꯎꯁꯁꯤꯒ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯆꯪꯗꯣꯔꯤ ꯑꯗꯨꯒꯩꯗꯤ ꯁꯤꯒꯅ ꯑꯩꯈꯣꯏ ꯑꯀꯥꯁꯇꯥꯕꯨ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕꯒꯤ ꯀꯦꯛ ꯂꯩꯔꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯩ ꯂꯣꯠꯁꯟꯅ ꯄꯨꯒꯦꯀꯣ Tabula. Maikit, Akash. Terus kayak gimana happy birthday? Magit. Happy birthday, dear Raka. Happy birthday, Anna. Ito. Sige, I'm ready for the. Good morning. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯒꯔꯇꯂꯥꯗꯒꯤ ꯆꯦꯛ ꯑꯥꯎꯠ ꯇꯧꯅ ꯊꯣꯛꯂꯦ ꯍꯣꯇꯦꯜꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯟꯗꯤꯔ ꯑꯃꯗ ꯆꯠꯀꯅꯤ ꯑꯌꯨꯛꯇ ꯅꯣꯡ ꯈꯔ ꯆꯨꯔꯦ ꯑꯗꯨꯅꯅꯤ ꯏꯁꯤꯡꯁꯦ ꯂꯩꯔꯤꯁꯦ ꯂꯝꯕꯤꯁꯤꯒ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯡꯁꯥ ꯁꯥꯗꯧꯔꯦ ꯈꯤꯇꯪ ꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯏꯄꯨꯙꯧ ꯄꯨꯊꯤꯕ ꯂꯥꯏꯁꯪꯗꯅꯤ ꯑꯁꯤꯒꯤ ꯂꯥꯏꯁꯪꯁꯦ ꯀꯨꯏꯔꯕꯒꯤ ꯂꯥꯏꯁꯪ ꯑꯃꯅꯤ ꯑꯁꯤꯒꯤ ꯂꯥꯏꯁꯪꯁꯤꯗ ꯈꯔꯅꯤ ꯃꯥꯡꯗ ꯂꯥꯏ ꯍꯔꯥꯎꯈꯤ ꯑꯁꯤꯒꯤ ꯅꯧꯅ ꯑꯁꯤꯒ ꯁꯥꯔꯤꯕ ꯃꯟꯗꯞ ꯑꯁꯦ ꯍꯟꯗꯛꯇ ꯁꯥꯕꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯝꯅꯁꯨ ꯂꯤꯡꯅ ꯁꯥꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒ ꯂꯩꯔꯤꯁꯤꯅ ꯄꯨꯊꯤꯕꯒꯤ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯐꯝꯒꯗꯕꯒꯤ ꯑꯣꯐꯤꯁꯅꯤ ꯁꯤꯒ ꯃꯥꯡꯗ ꯎꯔꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯊꯤꯕꯒꯤ ꯂꯥꯏꯁꯪꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧ ꯇꯥꯔꯒꯅ ꯁꯤꯒ ꯆꯥꯛ ꯆꯥꯕ ꯑꯗꯩꯗꯤ ꯁꯤꯒꯅ ꯁꯤꯒꯤ ꯂꯩꯔꯪ ꯁꯤꯒꯅ ꯆꯥꯛ ꯊꯣꯡꯕ ꯄꯨꯊꯤꯕ ꯂꯥꯏꯁꯪꯒ ꯁꯨꯝ ꯇꯥꯏꯅꯅ ꯃꯍꯥꯗꯦꯕꯀꯤ ꯃꯟꯗꯤꯔ ꯃꯆꯥ ꯑꯃꯁꯨ ꯁꯨꯝ ꯂꯩ ꯑꯁꯤꯒꯤ ꯒꯦꯠꯁꯦ ꯅꯧꯅ ꯁꯥꯕ ꯒꯦꯠꯅꯤ ꯄꯨꯊꯤꯕ ꯂꯥꯏꯁꯪꯒꯤ ꯍꯥꯟꯅ ꯑꯁꯤꯒꯤ ꯈꯥꯔꯣꯝꯗ ꯐꯥꯠꯂꯝꯕꯅꯤ ꯑꯗꯨ ꯍꯟꯗꯛꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯁꯨꯝ ꯐꯥꯠꯂꯦ ꯊꯣꯡꯁꯦ ꯑꯗꯨꯒ ꯄꯨꯊꯤꯕ ꯂꯥꯏꯁꯪꯒ ꯍꯦꯛ ꯇꯥꯏꯅꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯁ꯭ꯇꯦꯆꯨ ꯑꯃ ꯂꯩ ꯄ꯭ꯔꯅꯕ ꯕ꯭ꯔꯖꯕꯥꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯑꯁꯤꯒ ꯂꯩꯔꯤꯕ ꯏꯀꯣꯟ ꯃꯌꯥꯝꯅ ꯁꯨꯝ ꯄꯨꯈ꯭ꯔꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅ ꯄꯨꯊꯤꯕ ꯂꯥꯏꯁꯪꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯏꯀꯣꯟꯅꯤ ꯑꯁꯤꯒ ꯏꯔꯨꯖꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯒꯤ ꯃꯇꯝꯗ ꯑꯁꯤꯒ ꯄꯨꯔꯒ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯄꯨꯝꯅꯃꯛ ꯇꯧꯒꯅꯤ ꯃꯥꯡꯗ ꯎꯔꯤꯁꯦ ꯀꯔꯤꯅꯣ ꯁꯤ ꯔꯥꯖꯕꯥꯔꯤꯅꯤ Rajbari. I love Agartala. Badar yore khai. Nuaitida miss tonida fatana. Taso. Ele horage. Simula ele horage. Prakash ele horage. Du hum lagi program ni hoga kana Prakash ele horage. na amara ko dalan tho hamge Leorage. Akhoi me amge bag ni se si trolley mari. ꯑꯩꯒꯤꯗꯅ ꯁꯤ ꯇ꯭ꯔꯣꯂꯤꯁꯤ ꯁꯣꯝꯗ ꯇꯩꯖ ꯍꯥꯞꯄꯤ ꯇꯥꯆꯧꯒꯤ ꯕꯦꯒꯁꯨ ꯐꯨꯜꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗꯩ ꯊꯣꯛꯑꯅꯤ ꯁꯤꯒꯩꯁꯤꯒ ꯐ꯭ꯔꯣꯝ ꯏꯔꯒ ꯊꯣꯛꯇꯣꯏꯅꯤ ꯑꯣꯀꯦ ꯐ꯭ꯔꯣꯝ ꯏꯔꯨꯈꯤꯒꯦ ꯃꯅꯤꯄꯨꯔꯗꯒꯤ ꯄꯤꯔꯛꯄ ꯆꯥꯛꯍꯧ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯂꯩꯔꯦ ꯕꯣꯔꯥ ꯑꯩꯈꯣꯏꯅ ꯃꯤ 7ꯗ ꯊꯥꯡꯉꯛꯄꯗꯗꯤ ꯁꯤꯗꯧꯔꯦ ꯑꯗꯨꯁꯨ ꯑꯃꯃꯝꯁꯨ ꯄꯣꯔꯤꯃꯤ ꯅꯪꯒꯟꯗ ꯀꯟꯅ ꯑꯩꯁꯨ ꯄꯣꯔꯤꯃꯤ ꯋꯥꯔꯁꯨ ꯋꯥꯅ
ꯌꯨꯝ ꯂꯝꯗꯝꯗꯤ ꯌꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗꯩ ꯆꯪꯉꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯈꯧꯔꯥ ꯑꯟꯇꯔꯖꯥꯇꯤꯛ ꯏꯃꯤꯒ꯭ꯔꯦꯁꯟ ꯆꯦꯛ ꯄꯣꯁꯠ ꯍꯥꯏꯗꯤ ꯕ꯭ꯔꯥꯍꯃꯟꯕꯥꯔꯤꯌꯥ ꯖꯤꯂꯥꯒꯤ ꯑꯈꯧꯔꯥ ꯍꯥꯏꯕ ꯃꯐꯝ ꯍꯥꯏꯗꯤ ꯑꯈꯧꯔꯥ ꯕꯣꯔꯗꯔꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯁꯤꯒꯩꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯥꯟꯁꯤꯜꯂꯤꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯒꯔꯇꯂꯥ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁ꯭ꯔꯤ ꯃꯪꯒꯣꯜꯗꯒꯤ ꯑꯁꯤ ꯑꯈꯧꯔꯥ ꯐꯥꯎ ꯂꯥꯛꯄꯁꯦ 3 hours ꯆꯪꯉꯤ 94 kilometers ꯃꯤꯁꯤꯡꯁꯤꯅ ꯉꯁꯤꯗ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯆꯠꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯛ ꯌꯥꯏꯗꯅ ꯌꯥꯝ ꯃꯤꯁ ꯇꯧꯒꯅꯤ ꯃꯅꯤꯄꯨꯔꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯃꯤꯁ ꯇꯧꯒꯅꯤ ꯆꯠꯄ ꯃꯇꯝꯗ ꯈꯜꯂꯤ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯣꯏꯔꯒꯁꯨ ꯈꯪꯅꯕ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯈꯔꯅꯤꯒꯤ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯈꯜꯂꯝꯃꯦ ꯑꯗꯣ ꯆꯠꯂꯒꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯪꯉꯦ ꯃꯌꯥꯝ ꯑꯃ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐ꯭ꯔꯦꯟꯂꯤ ꯑꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯇ꯭ꯔꯤꯠ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯨꯅ ꯀꯥꯎꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯄꯨꯟꯁꯤꯒꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯅ ꯂꯥꯛꯈꯤꯗꯣ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛꯀ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯍꯣꯠꯅꯕꯗ ꯃꯄꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯆꯠꯄꯗꯣ ꯄꯨꯝꯅꯃꯛꯇꯣ ꯐꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯅ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯆꯥꯛ ꯆꯥꯕꯒꯤ ꯍꯥꯏꯕꯤꯔꯛꯏ ꯑꯩꯕు ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣ ꯃꯈꯣꯏꯕꯨ ꯃꯇꯝ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯃꯊꯪꯒꯤ ꯑꯣꯏꯅ ꯈꯥꯛꯑꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛꯀ ꯎꯅꯁꯤ ꯃꯌꯥꯝꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯄꯤꯌꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯣꯏꯖꯥꯅ ꯇꯥꯔꯤ ꯃꯤꯇꯩꯁꯦ ꯀꯃꯥꯏꯅ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯖꯥꯔꯅꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯈꯜꯂꯨꯕꯗꯨꯒ ꯑꯗꯨꯗꯩ ꯍꯦꯟꯅꯁꯨ ꯑꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯅ ꯃꯤꯁ ꯇꯧꯔꯤ ꯌꯥꯝꯅ 10 days ꯑꯃꯨꯛꯀ ꯍꯟꯖꯟꯅ ꯂꯥꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯂꯥꯛꯀꯦ ꯍꯟꯗꯛꯇꯤ ꯂꯣꯡ ꯇꯥꯏꯝ ꯕ꯭ꯔꯦꯛ ꯂꯧꯔꯒ ꯑꯣꯏꯅ ꯂꯥꯛꯑꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯗꯗꯥ ꯌꯥꯔꯦ ꯍꯦ ꯅꯨꯄꯥꯅ ꯇꯧꯗꯧꯅ ꯌꯥꯔꯦ ꯁꯤ ꯌꯥꯔꯦ ꯑꯣ